Mizoram Amasung Assam Anigi Marak Leinariba Ngamkhei Yetnaba Matang Da Wari SHANANABA DAMAK Mizoram Chief Minister LALDUHOMA Assam Chief Minister HIMANTA Beswa SARMA UNARABA Yai HAIRI Meghalai Konung Silong the Task Tarama Panda Pangtokadoriba North Eastern Council NEC plenary session Kudong Chabalodon Hiramasigi Matang the Chief Minister Anina Asina Wadi Sanagadabani Makoi Anina Kumpuraba Stat Anigi Ngamkhei Watok Asi Loisinaba Wafum Kya Kanagani HAIRI NEC plenary session Asi Union Home Minister Amit Sahana Mayai Tangbal Lodona Pangtokadabani Panbayabadi Assam Amasung Mizoram Anigi Marak Leinariba border Asi kilometer Jamak Humpumari Desmik Taruk Sanglibani Ngamkhei Yetnaba Asina Maram Oiraga Unkhatnaba Toktuno Kumza Listing Anika Kunmathoigi July Thada Stat Ani Asigi Police Ki Marakta Khut Thokna Kibani Maduda Police Personnel Taruk Amadi Assam Digi Micham Ama Laikidabani Mizoram Gi Bairangte Kulda Thoklibat Laibak Thiba Thaudok Adu the Miyoi Humpu Hena Asok Apananki Yetnariba Asigi Matang Da State Ani Asigi Luchingba Singna Kayarakana Wadi Sanaduna Ngamkhei Mapam Sing Asida Tangdu Laitana Lehena Wari Kyasu Lokrabani